ꯌꯥꯏꯇꯝ ꯃꯃꯥꯅ ꯃꯤꯠꯃꯥꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯂꯦꯞꯂꯝꯕ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯊꯤꯡꯖꯤꯟꯈꯤ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯅꯨꯄꯥ ꯑꯁꯤꯗ꯫ ꯃꯥꯏꯅꯧꯕꯤ ꯇꯨꯡ ꯈꯔ ꯍꯜꯂꯤ, ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯟꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯌꯥꯏꯇꯝ ꯃꯃꯥꯁꯨ ꯋꯥꯖꯩ, ꯃꯊ꯭ꯋꯥꯏ ꯋꯥꯖꯕ ꯈꯛꯇꯅꯤ, ꯃꯤꯃꯥꯡ ꯊꯣꯛꯅ ꯃꯇꯦꯡ ꯇꯧꯔꯨꯕ ꯉꯝꯖꯗꯦ꯫ ꯁꯦꯀꯦꯟ ꯈꯔꯗꯤ ꯑꯅꯤꯗꯣ ꯃꯤꯠꯆꯥꯟꯅꯗꯨꯅ ꯂꯦꯞꯄꯤ, ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯂꯨꯒꯅꯤ? ꯃꯥꯏꯅꯧꯕꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯅꯁꯨ ꯈꯥꯝꯂꯨꯗꯦ, ꯈꯥꯝꯅꯤꯡꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈꯥꯝꯕꯒꯤ ꯊꯧꯅꯥ ꯂꯩꯈꯤꯗꯕꯅꯤ꯫ ꯁꯦꯀꯦꯟ ꯈꯔꯗꯤ ꯑꯅꯤꯗꯣ ꯃꯤꯠꯆꯥꯟꯅꯗꯨꯅ ꯂꯦꯞꯄꯤ, ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯂꯨꯒꯅꯤ? ꯃꯥꯏꯅꯧꯕꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯅꯁꯨ ꯈꯥꯝꯂꯨꯗꯦ, ꯈꯥꯝꯅꯤꯡꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈꯥꯝꯕꯒꯤ ꯊꯧꯅꯥ ꯂꯩꯈꯤꯗꯕꯅꯤ꯫ ꯌꯥꯏꯇꯝ ꯃꯃꯥꯅ ꯀꯦꯐꯦ ꯑꯁꯤꯗ ꯆꯪꯍꯧꯔꯦ꯫ ꯃꯥꯏꯅꯧꯕꯤ ꯃꯥꯅ ꯀꯦꯐꯦ ꯑꯁꯤꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ꯫ ꯃꯥꯏꯊꯣꯡ ꯑꯅꯤꯗ ꯇꯥꯔꯤꯕ ꯃꯃꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯅꯠꯇꯦ, ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯃꯥꯏꯊꯣꯡ ꯑꯅꯤꯗ ꯆꯥꯎꯅ ꯇꯥꯔꯤꯕ꯫ ꯀꯞꯅꯤꯡꯕꯗꯣ ꯈꯪꯖꯤꯟꯗ꯭ꯔ ꯃꯤꯌꯥꯝ ꯇꯤꯟꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯥꯏꯅꯧꯕꯤ ꯌꯥꯝ ꯋꯥꯅ ꯆꯠꯂꯤ꯫ ꯐꯅ ꯀꯟꯅ ꯊꯤꯡꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯄꯤꯗꯤ ꯈꯔ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯌꯥꯏꯇꯝ ꯃꯃꯥꯁꯨ ꯃꯉꯥꯏꯔꯦ, ꯀꯅꯥ ꯎꯈꯤꯅꯤ ꯃꯇꯥꯀꯨꯝ ꯃꯤꯂꯨꯗ ꯏꯍꯧꯔꯤꯕ ꯄꯤꯔꯥꯡꯗꯣ ꯃꯈꯨꯠꯇꯨꯅ ꯌꯥꯝ ꯊꯨꯅ ꯅꯥꯟꯊꯣꯛꯏ, ꯑꯗꯨꯒ ꯆꯤꯌꯔꯗꯨꯗ ꯉꯦꯛ ꯐꯝꯊꯩ꯫ ꯍꯨꯔꯥꯟ ꯂꯤꯆꯠ ꯆꯠꯇꯨꯅ ꯀꯞꯂꯕꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯗꯣ ꯂꯥꯏꯖꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯔꯦ꯫ ꯂꯥꯏꯖ ꯅꯨꯡꯉꯥꯏꯇꯅ ꯅꯨꯄꯥ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯊꯝꯃꯤ, ꯃꯈꯣꯏꯒꯤꯗꯃꯛ ꯈꯜꯂꯒ ꯂꯥꯏꯖꯅꯕꯨ ꯍꯦꯟꯅ ꯋꯥꯕꯤꯈ꯭ꯔꯦ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯊꯥꯗ ꯌꯦꯛꯊꯥꯖꯗ ꯃꯇꯥ ꯏꯕꯦꯝꯃ ꯂꯥꯏꯖꯗꯣ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯊꯣꯏꯕꯤꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯩꯔꯥ ꯀꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯥꯏꯖ ꯂꯥꯛꯄꯁꯤ ꯎꯔꯒ ꯏꯀꯥꯏꯕ ꯑꯃꯁꯨ ꯐꯥꯎꯅ, "ꯑꯦ ꯆꯦ ꯂꯥꯏꯖ, ꯊꯣꯏꯕꯤ ꯅꯪꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯏꯅ꯫ ꯑꯩꯈꯣꯏ ꯆꯦꯅ ꯊꯃꯣꯏ ꯀꯥꯏꯔ ꯂꯩꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯒ ꯂꯩꯔꯤ." "ꯀꯥꯏꯗꯦꯗ ꯀꯥꯏꯗꯦꯗ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯨꯄꯤꯁꯨ ꯈꯔ ꯃꯥꯜꯂꯤꯗꯅ꯫ ꯑꯗꯣ ꯅꯣꯏ ꯆꯦꯕꯨ ꯂꯩꯈꯤꯕ꯭ꯔꯣ?" "ꯂꯩꯈꯤꯕꯅꯤ, ꯉꯁꯥꯏ ꯍꯜꯂꯛꯄꯗꯒꯤ ꯑꯗꯨꯝ ꯃꯪꯂꯒ ꯂꯩꯈ꯭ꯔꯦ." "ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯩ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ." ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯏꯖꯗꯣ ꯒꯝ ꯒꯝ ꯆꯪꯂꯛꯏ꯫ ꯃꯥꯏꯅꯧꯕꯤ ꯃꯥꯗꯤ ꯍꯥꯃꯨ ꯍꯥꯃꯨꯅꯤ, ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯪꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯥꯏꯖꯗꯣ ꯉꯦꯛ ꯐꯝꯊꯩ꯫ "ꯃꯥꯏꯅꯧꯕꯤ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ, ꯅꯥꯈꯩ ꯑꯃ ꯁꯦꯡꯅꯕ ꯍꯣꯠꯅꯁꯤ." "ꯂꯥꯏꯖ, ꯀꯔꯤꯕꯨ ꯑꯃꯨꯛ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯂꯩꯔꯤꯁꯤꯅꯤ ꯁꯨꯃꯥꯏꯅ, ꯁꯨꯝ ꯂꯩꯕ ꯇꯥꯕꯅꯤ. ꯃꯁꯤꯅꯗꯤ ꯇꯨꯡ ꯀꯨꯏꯕ ꯌꯥꯔꯣꯏꯗꯅ, ꯑꯔꯦꯞꯄ ꯑꯃ ꯉꯥꯡꯅꯁꯤ." "ꯂꯥꯏꯖ, ꯑꯩ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯣ ꯑꯣꯏꯗ꯭ꯔꯤ. ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝꯅ ꯍꯣꯡꯂꯕꯅꯤ. ꯃꯤꯡꯊꯣꯜꯁꯨ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯦ. ꯅꯪꯅ ꯍꯦꯛ ꯈꯟꯈꯤꯕꯒ ꯃꯥ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ." ꯃꯥꯏꯅꯧꯕꯤꯁꯨ ꯈꯪꯉꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏꯖꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯀꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ꯫ ꯍꯥꯏꯅꯤꯡꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯃꯀꯥ ꯑꯃ ꯐꯣꯡꯅ ꯂꯥꯏꯖ ꯃꯥꯅꯁꯨ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯐꯝꯗ꯫ ꯃꯔꯤ ꯃꯈꯣꯡ ꯑꯃ ꯁꯝꯅꯗ ꯂꯥꯏꯖꯗꯣ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯉꯤ꯫ "ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯥꯅ ꯅꯪꯕꯨ ꯂꯣꯏꯅꯔꯛꯂꯕꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ?" ꯃꯥꯏꯅꯧꯕꯤ ꯈꯨꯝꯗꯦ, ꯂꯥꯏꯖꯗꯁꯨ ꯌꯦꯡꯂꯛꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯔꯤ ꯈꯔꯗꯤ ꯈꯪꯂꯕ ꯃꯥꯜꯂꯤ, ꯂꯥꯏꯖꯁꯨ ꯈꯔ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯏ꯫ ꯂꯨꯏꯖꯤꯡ ꯃꯥꯒꯤꯗꯃꯛꯇꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯄꯤꯈ꯭ꯔꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯌꯥꯏꯇꯝꯕꯗꯤ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯦ꯫ ꯃꯁꯤꯒꯤ ꯋꯥꯟꯊꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯆꯤꯝꯕꯥꯜ ꯊꯣꯛꯅꯗꯤ ꯈꯨꯝꯂꯛꯇꯦ, ꯑꯗꯨꯕꯨ ꯂꯥꯏꯖ ꯃꯉꯣꯟꯗ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯌꯦꯡꯉꯤ꯫ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ, ꯅꯠꯇ꯭ꯔꯒ ꯀꯅꯥꯅ ꯏꯟꯁꯤꯜꯂꯛꯄꯅꯣ? ꯉꯁꯤꯗꯤ ꯂꯥꯏꯖꯗꯣ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ꯫ "ꯑꯉꯥꯡꯁꯨ ꯑꯝꯇ ꯅꯠꯇ꯭ꯔꯕꯅꯤ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝꯅ ꯇꯦꯟꯕꯅꯤ. ꯈꯔꯗꯤ ꯈꯟꯊꯅꯤꯡ, ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯕꯗꯤ ꯅꯠꯇꯦ." "ꯂꯥꯏꯖ, ꯈꯟꯕ ꯌꯥꯕ ꯈꯟꯊꯗꯨꯅ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯊꯥꯡꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯤꯁꯤꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ." "ꯃꯥꯏꯊꯤꯕ ꯈꯔ ꯅꯪꯂꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯇꯣꯛꯄ ꯇꯥꯔꯤꯕ꯭ꯔꯣ? ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ, ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕ." ꯃꯥꯏꯅꯧꯕꯤ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ, ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯇꯥꯅ ꯂꯨꯛꯊꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯅ ꯂꯥꯏꯖꯁꯨ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯉꯝꯗꯦ, ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯍꯟꯕ ꯉꯝꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯄꯣꯏꯔꯩ
ꯃꯇꯥꯎ ꯏꯕꯨꯡꯉꯣꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯒꯝ ꯒꯝ ꯍꯦꯛꯇ ꯆꯪꯁꯤꯟꯕ ꯉꯝꯗꯦ ꯉꯥꯏꯍꯥꯛꯇꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯄꯤ ꯃꯇꯥꯡ ꯌꯥꯝ ꯆꯥꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏꯗꯨ ꯊꯣꯛꯂꯛꯄꯅꯤ ꯍꯩꯃ ꯄꯣꯏꯔꯦꯌꯥ ꯅꯪ ꯂꯥꯛꯏꯗꯅ ꯀꯩꯗꯧꯔꯦ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯗꯤ ꯆꯪꯂꯧ ꯅꯥꯎꯅꯦ ꯍꯣꯏ ꯕꯕꯥ ꯁꯂꯥꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯉꯤ ꯄꯣꯏꯔꯩꯅ ꯃꯇꯨꯡ ꯏꯜꯂꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯁꯂꯥꯏꯅ ꯄꯣꯏꯔꯩꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤ ꯉꯥꯏꯈꯣ ꯏꯄꯥꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯈꯤꯁꯤ ꯍꯣꯏ ꯕꯕꯥ ꯐꯝꯃꯣ ꯉꯥꯏꯍꯥꯛꯇꯪꯅꯤ ꯀꯨꯏꯔꯣꯏ ꯁꯂꯥꯏꯅ ꯍꯦꯛ ꯐꯝꯊꯈꯤꯕꯒ ꯄꯣꯏꯔꯩ ꯃꯥꯁꯨ ꯐꯝꯃꯤ ꯑꯔꯨꯕ ꯋꯥꯔꯤ ꯃꯥꯜꯂꯤ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯂꯥꯏꯗ ꯋꯥꯔꯤ ꯍꯧꯔꯛꯂꯤ ꯅꯇꯥꯎꯅ ꯈꯟꯖꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯕ꯭ꯔꯥ ꯑꯔꯣꯠ ꯑꯇꯨꯞ ꯂꯩꯇ ꯁꯂꯥꯏꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯪꯂꯛꯑꯕꯅꯤꯅ ꯄꯣꯏꯔꯩꯗꯨ ꯈꯛꯇꯨꯛ ꯆꯥꯏ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯈꯪꯗꯦ ꯏꯄꯥꯗ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯀꯣꯏꯕ ꯂꯩꯒꯅꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯨ ꯃꯄꯨꯡ ꯃꯔꯩ ꯂꯣꯏꯅ ꯐꯥꯔꯕꯅꯤ ꯏꯈꯪ ꯈꯪꯅ ꯍꯪꯂꯛꯄ ꯃꯥꯜꯂꯤ ꯂꯣꯜꯂꯨꯗꯅ ꯀꯩꯗꯧꯅꯤ ꯄꯣꯏꯔꯩ ꯃꯥꯅꯁꯨ ꯁꯦꯡꯅ ꯈꯨꯝꯗꯣꯔꯛꯂꯦ ꯍꯣꯏ ꯕꯕꯥ ꯑꯃꯗꯤ ꯂꯩꯈꯤꯕ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯅꯤ ꯕꯕꯥ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ ꯄꯣꯏꯔꯩ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏꯗ ꯋꯥ ꯐꯨꯝꯅꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯐꯨꯝꯗꯨꯅ ꯊꯝꯅꯈꯤꯕ ꯋꯥꯔꯣꯜ ꯀꯌꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯁꯤꯗ ꯑꯆꯧꯕ ꯏꯍꯧ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯏꯄꯥꯗ ꯁꯦꯡꯅ ꯇꯝꯃꯨ ꯁꯂꯥꯏꯗꯣ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯄꯣꯏꯔꯩꯁꯨ ꯄꯥꯈꯠꯂꯤ ꯀꯔꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯕꯒ ꯇꯧꯕꯒ ꯁꯂꯥꯏꯗꯣ ꯄꯣꯏꯔꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯅꯪꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯅꯅꯦ ꯊꯕꯥꯅ ꯑꯩꯉꯣꯟꯗ ꯊꯝꯃꯤ ꯃꯗꯨꯁꯨ ꯑꯩ ꯂꯣꯏꯅ ꯇꯥꯔꯦ ꯑꯩ ꯂꯣꯏꯅ ꯈꯪꯂꯤ ꯄꯣꯏꯔꯩꯗ ꯃꯤꯍꯨꯜ ꯁꯨꯗꯦ ꯃꯁꯥꯗ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯪꯈꯠꯇꯨꯅ ꯁꯂꯥꯏꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯈꯟꯕ ꯌꯥꯕ ꯈꯟꯗꯨꯅ ꯂꯥꯛꯂꯤ ꯉꯥꯏꯕ ꯌꯥꯕ ꯃꯇꯝ ꯉꯥꯏꯔꯛꯂꯤ ꯐꯥꯊꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯈꯟꯅ ꯁꯂꯥꯏꯗꯤ ꯃꯀꯥ ꯐꯣꯡꯅ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯏꯄꯥ ꯍꯣꯏꯅ ꯍꯤꯡꯂꯨꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯂꯨꯅꯤ ꯅꯈꯣꯏꯒꯤ ꯋꯥꯐꯝ ꯑꯃ ꯃꯐꯝ ꯑꯃ ꯈꯪꯂꯕ ꯃꯇꯝꯗ ꯊꯋꯥꯏ ꯑꯁꯤ ꯁꯥꯟꯇꯤꯗ ꯄꯣꯊꯥꯕ ꯉꯝꯗꯧꯔꯤꯕꯅꯤ ꯑꯥꯔꯊ ꯂꯩꯕ ꯃꯔꯧ ꯂꯩꯕ ꯋꯥ ꯀꯌꯥ ꯑꯃ ꯁꯂꯥꯏꯗꯣ ꯉꯥꯡꯂꯤ ꯑꯗꯨꯕꯨ ꯄꯣꯏꯔꯩ ꯃꯥꯗꯤ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯁꯂꯥꯏꯗꯣ ꯃꯈꯥꯗꯃꯛ ꯇꯥꯏ ꯑꯩꯒꯤ ꯏꯃꯧ ꯂꯣꯏꯖꯤꯡꯁꯨ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯤꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯈꯤꯕ ꯇꯝꯕ ꯉꯝꯗꯦ ꯃꯁꯤ ꯈꯟꯖꯜꯂꯨꯕꯗ ꯏꯄꯥ ꯌꯥꯝꯅ ꯋꯥꯏ ꯂꯣꯏꯖꯤꯡꯒꯤ ꯃꯇꯥꯡ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯑꯣꯏꯔꯦ ꯄꯣꯏꯔꯩ ꯃꯥꯅ ꯍꯦꯛ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯤꯕ ꯄꯣꯏꯔꯩ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯍꯛꯆꯤꯟꯅ ꯌꯦꯡꯗꯨꯅ ꯁꯂꯥꯏꯗ ꯃꯈꯥ ꯇꯥꯏ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯑꯩꯒꯤ ꯏꯃꯧꯕꯨ ꯅꯍꯥꯛꯅ ꯈꯟꯖꯩ ꯅꯍꯥꯛꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯄꯣꯏꯔꯩꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯏ ꯃꯥ ꯐ꯭ꯔꯤꯖ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯄꯅꯤ ꯁꯂꯥꯏ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯊꯣꯏꯅ ꯉꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯪꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ ꯁꯂꯥꯏꯅ ꯑꯄꯥꯝ ꯅꯨꯡꯁꯤꯕꯒꯤ ꯃꯆꯠꯁꯤꯗꯤ ꯑꯉꯛꯄꯅꯤ ꯀꯅꯥ ꯑꯃꯅ ꯊꯤꯡꯕ ꯉꯝꯂꯨꯕꯁꯨ ꯅꯠꯇꯦ ꯃꯁꯤꯗ ꯉꯛꯅꯤꯡꯉꯥꯏ ꯃꯔꯝꯁꯨ ꯂꯩꯇꯦ ꯃꯁꯤ ꯃꯍꯧꯁꯥꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯑꯕꯅꯤ ꯀꯤꯔꯕꯁꯨ ꯀꯤꯅ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯁꯅꯨ ꯈꯟꯅ ꯄꯣꯏꯔꯩ ꯃꯥꯅꯁꯨ ꯍꯪꯂꯛꯂꯦ ꯂꯩꯖꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯕꯕꯥ ꯍꯧꯖꯤꯛ ꯕꯕꯥꯅ ꯅꯆꯥꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯃꯁꯦꯜ ꯒ꯭ꯌꯥꯟ ꯇꯥꯅꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯈꯤꯕꯗꯣ ꯏꯄꯥꯅ ꯌꯦꯡꯕ ꯄꯥꯝꯃꯤ ꯕꯕꯥ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯩꯒꯤ ꯏꯃꯧ ꯂꯣꯏꯖꯤꯡꯁꯤ ꯃꯍꯥꯛ ꯃꯃꯜ ꯂꯩꯇꯕꯤ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯂꯥꯟꯅ ꯎꯈꯤꯕ ꯈꯛꯇꯅꯤ ꯕꯕꯥ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯆꯥ ꯂꯣꯏꯅ ꯈꯪꯖꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯩ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯂꯗ꯭ꯔꯥ ꯕꯕꯥ ꯄꯣꯏꯔꯩ ꯃꯁꯤ ꯍꯩꯗꯅ ꯅꯪ ꯏꯄꯥꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯦ ꯈꯟꯗꯨꯅ ꯑꯩꯁꯨꯅꯦ ꯋꯥꯐꯝ ꯑꯁꯤ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯄꯅꯤ ꯄꯣꯏꯔꯩꯗꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯍꯧꯔꯨꯕ ꯋꯥꯐꯝ ꯑꯣꯏꯕꯅ ꯁꯂꯥꯏꯗꯤ ꯃꯈꯥ ꯇꯥꯔꯤ ꯑꯩꯒꯤ ꯃꯧꯁꯤ ꯋꯥꯕ ꯌꯥꯕ ꯋꯥꯖꯗꯨꯅ ꯂꯥꯛꯂꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯈꯤꯕ ꯀꯨꯏꯔꯦ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏꯕꯒꯤ ꯏꯄꯥꯛꯇꯅꯦ ꯄꯨꯁꯤꯟꯕ ꯍꯥꯏꯕꯁꯦ ꯅꯪ ꯈꯛꯇꯅ ꯉꯝꯒꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯉꯝꯂꯔꯣꯏ ꯕꯕꯥ ꯌꯦꯡꯉꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕꯅꯤ ꯊꯧꯖꯥꯜ ꯍꯩꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯃꯤꯅꯨꯡꯁꯤ ꯌꯦꯜꯂꯕꯗꯤ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯩ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯏꯄꯥꯗꯁꯨ ꯊꯣꯛꯂꯕꯅꯤ ꯑꯩꯒꯤ ꯏꯃꯧꯁꯤ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯥꯗꯤ ꯑꯋꯥꯕ ꯈꯟꯕꯁꯨ ꯌꯥꯗꯦ
ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯈꯨꯔꯥꯗꯨꯅ ꯂꯨꯅ ꯆꯥꯅ ꯊꯝꯖꯔꯛꯄꯅꯤ꯫ ꯁꯦꯠꯄ ꯆꯥꯕ ꯃꯅꯤꯡ ꯊꯨꯡꯍꯜꯂꯛꯄꯅꯤ꯫ ꯏꯃꯧ ꯏꯕꯦꯝꯃꯅ ꯃꯥꯒꯤ ꯗꯌꯥꯏꯕꯨ ꯌꯥꯝꯅ ꯈꯟꯖꯩ, ꯑꯗꯨꯕꯨ ꯏꯆꯥꯅ ꯌꯥꯗꯦ꯫ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯏꯃꯧꯕꯨ ꯏꯅꯥꯛꯇ ꯊꯝꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯨꯡꯁꯤꯕꯒꯤ, ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯅ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯄꯣꯏꯔꯩꯗꯣ ꯋꯥ ꯃꯔꯛ ꯊꯠꯂꯨꯗꯦ꯫ ꯁꯂꯥꯏꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯃꯥ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯅꯤꯡꯉꯝꯗꯕ ꯋꯥꯀꯠꯅꯤ ꯁꯂꯥꯏ ꯃꯥꯅ ꯄꯥꯎꯗꯝꯂꯤꯕꯁꯨ꯫ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯖꯕꯗꯨꯗ ꯄꯪꯂꯩꯗ ꯍꯦꯛ ꯂꯩꯖꯁꯅꯨ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯇꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯏꯄꯥꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯕꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯋꯥꯔꯤꯗꯣ ꯃꯈꯥ ꯁꯝꯊꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯁꯂꯥꯏꯔꯦꯜ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯄꯣꯏꯔꯩꯁꯨ ꯁꯂꯥꯏꯗ ꯊꯨꯅ ꯌꯦꯡꯉꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯃꯔꯝꯒꯤ ꯑꯣꯏꯔꯝꯗ꯭ꯔꯤ꯫ ꯃꯆꯥ ꯏꯕꯨꯡ ꯌꯥꯏꯇꯝꯕꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯂꯦ꯫ ꯌꯥꯏꯇꯝ ꯃꯃꯥꯕꯨ ꯎꯔꯒ ꯄꯣꯏꯔꯩꯗꯣ ꯌꯥꯝꯅ ꯈꯧꯇꯛ ꯆꯥꯏ꯫ ꯊꯨꯅ ꯍꯦꯛꯇ ꯀꯧꯔꯨꯕ ꯉꯝꯗꯦ꯫ ꯌꯥꯏꯇꯝ ꯃꯃꯥꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯇꯥꯏ ꯄꯣꯏꯔꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯌꯥꯝꯅ ꯀꯧꯕꯁꯨ ꯉꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯌꯥꯏꯇꯝꯕꯁꯨ ꯂꯥꯛꯑꯕꯅꯤꯅ ꯁꯂꯥꯏꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ꯫ ꯏꯄꯥ ꯆꯥꯛꯈꯨꯝꯗꯅꯦ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ꯫ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯁꯂꯥꯏꯗꯣ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯆꯥꯛꯈꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯊꯨꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯤ ꯑꯃ ꯂꯥꯛꯂꯤꯕꯅꯤꯅ ꯌꯥꯏꯇꯝꯕ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯥꯊꯩꯔꯒ ꯆꯠꯂꯨꯕ ꯌꯥꯕ ꯃꯤꯁꯛ ꯅꯠꯇꯦ꯫ ꯃꯄꯥ ꯁꯂꯥꯏꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯥ ꯑꯣꯏꯅ ꯑꯃꯨꯛ ꯐꯝꯊꯔꯛꯂꯦ꯫ ꯍꯥꯏꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯌꯥꯏꯇꯝꯕ ꯌꯥꯝ ꯂꯦꯝꯅ, "ꯅꯤꯄꯥ, ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯁꯤꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯕꯣ?" "ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ. ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯗꯨꯗ ꯁꯨꯝ ꯍꯪꯂꯤꯕꯅꯤ꯫ ꯄꯨꯟꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯪꯅ ꯅꯣꯡꯃꯇ ꯂꯥꯛꯇ꯭ꯔꯁꯨ ꯑꯩꯗꯤ ꯂꯥꯛꯂꯤꯗꯅ, ꯃꯗꯨꯁꯨ ꯏꯀꯥꯏ ꯈꯪꯗꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯇꯥꯎꯅ ꯏꯅꯥꯛꯇ ꯂꯥꯛꯄꯕꯨ ꯑꯗꯨꯝꯅ ꯈꯟꯕ ꯌꯥꯕ꯭ꯔꯅꯦ?" "ꯅꯤꯄꯥ, ꯂꯣꯏꯖꯤꯡꯅ ꯅꯪꯕꯨ ꯇꯠꯇꯅ ꯍꯪꯉꯤ꯫ ꯀꯩꯗꯧꯔꯦ? ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯆꯠꯄꯤꯗ꯭ꯔꯕ꯭ꯔꯣ? ꯅꯪ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯑꯩꯗꯤ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯔꯦꯗ. ꯂꯥꯜꯂꯕ꯭ꯔꯣ?" "ꯂꯥꯟꯗꯦꯗ. ꯍꯣꯏ, ꯃꯗꯨ ꯆꯨꯝꯃꯤ. ꯑꯩꯅ ꯃꯥꯕꯨ ꯁꯦꯟꯅꯔꯤ. ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯅꯪꯇꯕꯨ ꯁꯣꯜꯂꯤ." "ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯁꯣꯟꯈꯤꯅꯤ ꯍꯥꯏꯕꯒꯦ? ꯎꯔꯤꯗꯤ ꯃꯅꯥꯛ ꯅꯛꯄ ꯎꯄꯥꯜꯗ ꯌꯦꯠꯄꯅꯤ. ꯀꯨꯏꯔꯔꯣꯏꯗ. ꯃꯥ ꯇꯁꯦꯡꯅ ꯋꯥꯈꯜ ꯆꯣꯏꯔꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ. ꯃꯥ ꯑꯉꯥꯎꯕꯤ ꯑꯃꯗꯤ ꯅꯠꯇꯦ." "ꯅꯠꯇꯦꯗ. ꯃꯁꯥꯒꯤ ꯑꯅꯥꯕꯒ ꯀꯩꯒ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯂꯥꯏꯃꯟ ꯑꯣꯏꯈꯤꯕꯅꯤ. ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ." ꯋꯥꯍꯩꯗꯨꯃ ꯍꯥꯏꯕꯗ ꯌꯥꯏꯇꯝꯕ ꯌꯥꯝ ꯅꯥꯏꯅ ꯍꯥꯏꯗꯣꯛꯏ꯫ ꯃꯕꯨꯛꯇ ꯋꯥ ꯐꯨꯝꯗꯦ꯫ ꯃꯇꯧꯗꯨ ꯎꯔꯒ ꯄꯣꯏꯔꯩꯗꯤ ꯀꯌꯥ ꯉꯛꯈ꯭ꯔꯦ꯫ ꯃꯇꯥꯎ ꯄꯣꯏꯔꯩꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯏꯇꯝꯕ ꯃꯈꯥ ꯇꯥꯏ꯫ "ꯑꯩꯁꯨ ꯉꯁꯤꯗꯤ ꯈꯪꯂꯦ. ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯪꯅ ꯃꯥꯕꯨ ꯈꯟꯖꯕ, ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ. ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯏꯇꯥꯎꯒꯤ ꯊꯃꯣꯏꯗꯤ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯉꯝꯂꯨꯗ꯭ꯔꯤ." ꯄꯣꯏꯔꯩꯗ ꯇꯁꯦꯡꯅ ꯈꯨꯝꯐꯝ ꯂꯩꯇꯦ꯫ ꯋꯥ ꯑꯃ ꯍꯥꯏꯔꯨꯕꯗ ꯃꯥꯒꯤ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯣꯏ ꯈꯟꯅ ꯃꯥ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯄꯦꯟꯗꯕꯒꯤ ꯑꯣꯏꯅꯗꯤ ꯌꯥꯏꯇꯝ ꯃꯃꯥꯁꯨ ꯌꯥꯝꯅ ꯄꯦꯟꯖꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯇꯥꯕꯅꯤ꯫ "ꯅꯤꯄꯥ, ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤ ꯌꯥꯝꯅ ꯂꯨꯏ. ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯏꯅ ꯂꯧꯔꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯗꯨꯃꯛ ꯂꯨꯅ ꯈꯜꯂꯤ. ꯆꯠꯅꯕꯤ ꯊꯨꯒꯥꯏꯕꯁꯨ ꯑꯩ ꯄꯥꯝꯗꯦ. ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯃꯣꯏꯕꯨꯁꯨ ꯑꯩꯅ ꯊꯨꯒꯥꯏꯕ ꯄꯥꯝꯗꯦ." "ꯑꯗꯨꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯅ ꯀꯔꯤ?" "ꯅꯥꯏꯇꯣꯝ ꯇꯥꯕ. ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯍꯤꯡꯕ. ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ." "ꯃꯗꯨꯗꯤ ꯅꯁꯥꯒꯤ ꯈꯛ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯅ ꯍꯤꯡꯗꯣꯛꯄ ꯅꯠꯇꯕ꯭ꯔꯥ? ꯃꯄꯥꯡ ꯁꯦꯝꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯩꯅꯤ. ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯑꯋꯥꯕ ꯄꯤꯕ ꯄꯥꯝꯗꯦ." "ꯅꯤꯄꯥ, ꯅꯪ ꯃꯥꯏꯅꯧꯕꯤꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ?" ꯌꯥꯏꯇꯝꯕ ꯏꯉꯛꯏ꯫ ꯀꯔꯝꯅ ꯂꯥꯛꯂꯤꯕꯣ ꯍꯪꯅꯣ, ꯃꯥ ꯈꯟꯖꯥꯅꯩ꯫ ꯌꯥꯏꯇꯝꯕ ꯑꯃꯗꯤ ꯃꯥꯏꯅꯧꯕꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯄꯣꯏꯔꯩ ꯃꯥꯅꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯕ ꯃꯔꯝꯅ, "ꯑꯩꯁꯨ ꯈꯪꯉꯤ. ꯅꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ." "ꯋꯥꯔꯤꯗꯣ ꯇꯣꯛꯂꯁꯤ. ꯑꯃꯨꯛ ꯄꯨꯊꯣꯛꯂꯒ ꯀꯩꯗꯧꯅꯤ? ꯂꯣꯏꯁꯤꯟꯐꯝ ꯆꯥꯗꯅ ꯂꯩꯈ꯭ꯔꯦ. ꯑꯃꯨꯛꯇꯪꯗꯤ ꯃꯄꯨꯡ ꯐꯥꯍꯟꯁꯤ." "ꯀꯥꯟꯅꯗ꯭ꯔꯕ ꯋꯥꯔꯤꯅꯤꯗ. ꯊꯨꯞꯆꯤꯟꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ. ꯆꯤꯝꯕꯥꯜꯗ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯊꯃꯣꯏꯅꯗꯤ ꯄꯟꯊꯨꯡ ꯌꯧꯅꯤꯡꯂꯤ, ꯅꯠꯇ꯭ꯔꯥ? ꯃꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯥ ꯏꯇꯥꯎ?" ꯌꯥꯏꯇꯝꯕ ꯈꯨꯝꯗꯦ꯫ ꯄꯣꯏꯔꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯣꯏꯔꯩꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯃꯥꯏꯅꯧꯕꯤ, ꯅꯪꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ. ꯅꯪꯅ ꯈꯟꯖꯔꯤꯕꯗꯨꯗꯒꯤ ꯇꯥꯗꯅ ꯃꯥꯏꯅꯧꯕꯤꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ. ꯅꯪꯒꯤ ꯋꯥꯈꯜꯗ ꯃꯥꯁꯨ ꯑꯉꯥꯎꯕꯤ ꯑꯣꯏꯒꯗꯧꯔꯤ."
Nangi nanakta kanagumma malambra. Jingnana hanglakpani, poire manaso ising sengna khumlei. Lei silami, wari kya maliramni, wahang kya mas engonda hanglam, aina pakum piki. Madugi damakla, nang nasa ginakta lakliba. Luizingi pau chelapani. Kari, karamba pau. Ma hana gumna oidri, wakal tarabi magumna lekri. Nang buso hiyeng la uhay dun hayawi. Oh, hana gi pung sida halabra. Ay tasing nang karamna gyan lakibano ay karimata kangaudri. Ay kangi, manay mo soydana karukani haib. Ay hana na kangkri. Madu oirabadi hiyeng soydana lakbi. Lakani, ay soydana lakani. Pare, ay amuk chalukigi. Kaidawri, ngasidi yam thuina. Maino bibo amuk unaba chalukini. Poiregi wai sitaraga yaitamba karino khana poireda yamgakni yengi. Poire su ingi derang amata piramde yumadudagi thuna khong thangkhre. Haina kiba numituni achauba lanphamni thawai khra yaugzaba haigadra loizing mana hana mafam asida yoroktuna leiri. Lana ma changbabo haraunangai di oibra. Nupido yamna wazai. Maithong loina maksili. Haidokfom khangdaba awabani. Nupi magi maithongda tariba. Achikpa garden amadani pothasang khara pikna semi. Madugi manakta changduna loizingdo tumina lepi. Yaitamba hana lakadra khanbani. Adubu mainobi mana hana yorakle. Ngasigi numitsi mainobi madi gyanmena mataba nate. Poirena haimanbaduda lakbani. Mafam sida kana lakani, kana gu unagani haibaso ma karimata khangbanate. Mainobi mabu uraga loizingna oina koksilakbani. Mainobi ingangai. Loizamagi manakta su sangsili. Thoina ngakningai oidi, maramdi loizingna wakal tarakpagi wafamse poirena ngarang hairamlabani. Khanglabasu khangna Mainobi mana hangli. Ichi hakjangdi karimata tawdrabro. Tawdri hareda. Nangdi kana galaki. Ithanta lakpani yumdaga khangalamba nateda. Oh, adudi ne lakpa ngairisiko. Mainobi kumde wakhaldo yam charangana tumin mangduna lepi. Khangaude yaita mama siyoksilai. Nupi ani duki manakta changai. Loizingdo haraujay, maithongda apenbagi minok noklaga. Dayay, Mainobi na kuina lakpibasi, ay taseng na nungaysay, apenbasa phawi. Yay tamba wangangdi, nupi aniduda so yengluda, nakana onthoktu na layri. Kapning badu mo khangjinja, loizingdo makhatay. Mainobi, ay nupi ni, karamba punsi mahingda, nang nawana lelam gani haiba, ay sumayik seng na khangi. Loizing magi wahay do taraga Mainobi nungaitana loizingda muna yingi. Mainobi nang dilay pagpabin. Nang gidamakta nungsiba mana khongpamdo chetna lepto na laikhrabani. Ichi nungsiba di minamba yade. Simjin sajinba wahay na chatnaba yaramdre. Aranba khongthang kya na nungsiba bo khudam chanba ngamlamdre. Wahay do taraga Mainobi mabungning nungsirei. Miluda ira thanglei. Awaba lising no sunja, milu pirang mabo themjinja, loizing so lepanate. Aina tawzaruba arhanba thawong kayaduna, ay bong sidi otuna thambiri. Isa pumba ningamdabagi mayrina jakhlei. Ay saudi, ay kanata suwaruba ngamdi. Isa na tawzaruba na isa na pangzabani. Awaba chayna mayamse, kapna dumak hangsaba tahabani. Yaita mamasu tawfong khangde marak thatna. Hainingay wapam sulaiti, mamitam amagum na lebri. Aroy ba pungja mana laklabada luizing su thonga phagali. Mainobi, dayay na nang mayam nang sijabani. Ichi, othok tu na layramba no pamaso luizing da thune yenglei. Pop tarakliba mapi du kaloina na luizing na so. Nakhoi niki awaba matawse ayeng ba ngamdri. Ay khakta natana mayam loina wanar. Yaragadi nakhoi ni. Loizing, wahido makhataba nangdringay yaita mamana kathalakpani. Dayay, Mainobi uyumda pusinbi, yumburembi amoyne,
ꯋꯥꯐꯝꯗꯨꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯌꯥꯏꯇꯝꯕ ꯆꯤꯝꯕꯥꯜ ꯀꯥꯡꯂꯛꯇꯦ꯫ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯋꯥ ꯉꯥꯡꯗꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯣ ꯏꯃꯤꯠꯁꯤꯅ ꯄꯦꯟꯅ ꯌꯦꯡꯖꯒꯦ ꯈꯟꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯀꯧꯖꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯂꯣꯏꯖꯤꯡꯗ ꯇꯁꯦꯡꯅ ꯀꯞꯂꯦ꯫ ꯅꯨꯄꯤ ꯃꯁꯦꯜ ꯑꯣꯏꯅꯕ ꯃꯔꯝꯅ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯋꯥ ꯉꯥꯡꯂꯛꯂꯦ꯫ ꯏꯆꯦꯒꯤ ꯗꯌꯥꯏꯗꯤ ꯏꯆꯦꯒꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤ꯫ ꯃꯥꯏꯅꯧꯕꯤ, ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯃꯗꯨꯗꯤ ꯄꯥꯞ ꯆꯦꯜꯂꯕ ꯋꯥꯍꯩꯅꯤ꯫ ꯑꯩꯅ ꯋꯥꯈꯜ ꯋꯥꯔꯛꯄ ꯉꯝꯈꯤꯗꯕꯅ ꯆꯠꯅꯕꯤ ꯃꯥꯕꯨ ꯊꯨꯒꯥꯏꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯏꯆꯦ, ꯑꯩꯁꯨ ꯅꯨꯄꯤꯅꯤ꯫ ꯏꯆꯦꯒꯤ ꯊꯃꯣꯏꯗꯤ ꯑꯩꯅꯁꯨ ꯃꯁꯛ ꯈꯪꯏ꯫ ꯃꯥꯏꯅꯧꯕꯤ, ꯏꯅꯥꯎꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ꯫ ꯗꯌꯥꯏꯒꯤꯗꯃꯛ ꯏꯆꯦꯅ ꯀꯌꯥꯗ ꯋꯥꯖꯕ, ꯀꯌꯥꯗ ꯈꯟꯖꯕ, ꯃꯗꯨꯕꯨ ꯇꯔꯥꯏꯅ ꯍꯦꯛꯇ ꯂꯧꯐꯝ ꯊꯣꯛꯄ꯭ꯔꯥ? ꯃꯥꯏꯅꯧꯕꯤ, ꯅꯆꯦꯗꯤ ꯑꯉꯥꯎꯕꯤꯅꯤ, ꯃꯤꯔꯣꯜ ꯊꯨꯡꯗꯕꯤꯅꯤ, ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤ ꯀꯔꯤꯅꯣ ꯈꯪꯗꯕꯤꯅꯤ꯫ ꯅꯪꯒꯤ ꯄꯣꯠꯁꯛ ꯑꯃꯕꯨ ꯑꯩꯅ ꯀꯨꯏꯅ ꯄꯥꯏꯁꯟꯗꯨꯅ ꯊꯝꯂꯨꯔꯦ꯫ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯃꯥꯏꯅꯧꯕꯤ꯫ ꯏꯆꯦ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯅꯪꯗꯤ ꯃꯣꯃꯣꯠꯇ ꯅꯣꯛꯂꯒ ꯂꯩꯒꯗꯕꯅꯤ꯫ ꯀꯔꯤꯒꯤ ꯋꯥꯈꯜ ꯁꯣꯟꯊꯔꯤ? ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯅꯪꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯕꯤꯅꯤ꯫ ꯅꯪꯗꯤ ꯃꯍꯩ ꯌꯥꯜꯂꯕꯤꯅꯤ꯫ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ꯫ ꯂꯣꯏꯖꯤꯡꯗꯣ ꯀꯞꯅ ꯀꯞꯅ ꯌꯥꯏꯇꯝꯕ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯗꯌꯥꯏ, ꯀꯣꯛꯄꯤꯕ ꯉꯝꯂꯔꯣꯏꯗꯕ ꯑꯆꯧꯕ ꯏꯔꯥꯜ ꯑꯃꯗꯤ ꯗꯌꯥꯏꯒꯤ ꯃꯐꯝꯗ ꯑꯩꯅ ꯂꯪꯖꯗꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯃꯃꯜ ꯌꯥꯝꯂꯕ ꯗꯌꯥꯏꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯀꯌꯥꯗ ꯂꯥꯏꯅ ꯃꯥꯡꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯌꯥꯏ, ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯤꯕ ꯂꯝꯍꯦꯟꯕ ꯄꯤꯔꯥꯡꯁꯤꯗꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯌꯥꯔꯔꯣꯏ꯫ ꯃꯁꯤꯃꯗꯤ ꯊꯥꯖꯕꯤꯌꯨ꯫ ꯑꯉꯥꯎꯕꯤ ꯑꯩꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯋꯥꯕꯤꯔꯨꯔꯅꯨ꯫ ꯑꯩ ꯑꯃꯅ ꯅꯅꯥꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯕꯤꯔꯅꯨ꯫ ꯃꯥꯏꯅꯧꯕꯤꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯂꯣꯏꯖꯤꯡꯗꯣ ꯌꯥꯝ ꯇꯥꯍꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯌꯥꯏꯇꯝꯕ ꯃꯥꯅ, ꯉꯥꯏꯈꯣ,